Assam Laingaki ngarang famkiba cabinet mifamna Manipuri loan bo Assam Laingakna associates official loan oinaba warep lokhiba adubo Manipuri Youth Front of Assam maifana nungaiba fongdorakli Manipuri Youth Front of Assam maifagi Rongpur Silchar leiba General Headquarter da pangthokiba paugi mifam amada lup asigi Chief Advisor Seram Herajitna ngarang February 16 da lokhiba warep adugidamak Assam Sarkar gi Chief Minister Himanta Biswa Sarma ga loinana Assam gi Cabinet Minister sing amadi Lakhipur gi MLA Kaushik Rai bu ngamkhai leitana thagatpa fongdokladuna Assam gi Manipuri CSO sing Club NGO Merapaibi lup sing bu maifana thagatpa fongdoraki Cabinet ki warep asida Assam ki district mari haibadi Kasar Hailakandi Karimganj amadi Hozaida Manipuri loan asi official oina chatnaragani haina lauthokiba numit February 16 asi Assam ki itihas ki lamaida mayeklana lehoragadaba numit amani numit asi maifana chahi khuding imalon gi numit haina thoram pangthoklagani haike Maifagi Secretary General Tampak Mayum Salaudinna Mitay Pangal Ichilinaw mayamna saruk yabiduna yamna kanna hotnabibadagi ngasigi official loan panglagpani maduna Mitay Pangal Ichilinaw singbusu maifana ngamkhay leitana thagatpa fongdokchari haike Maifagi President Thangjam Brojen na haikibada kumja 2018 dagi lepa leitana hotnarakpa aduna ngasi mai paklakpa asida awaba pumnamak kawkhre Manipuri loan bo Assam Laingaki official loan oina laushinba asida Khungi ima sing oja sing lup sing pumnamakpu tawbimal khangba utke ngasigi paugi mifam aduda Phanjobam Lokenat Ningombam Ranjit Uttam Sharma Soram Thoiba Ingudam Ranjit Sabir Ahmad na chingba maruoiba miyoi kyasu saruk yakhi Manipuri Youth Front of Assam na matam sangna demand tawduna lakpa Manipuri loan bu Assam Sarkargi associate official language ohenbi waina demand tawduna lakpa ngarang haukiba February gi tang 12 2023 da Assam Cabinet na yamna fajaba warep lobiduna Manipuri loan bu Assam Laingaki official loan oina loction bigarni haina Cabinet ta decision logiba si Manipuri Youth Front of Assam gi magedi amkhai leitana Assam Sarkar bu hanana thagat perform chari haiba loan gi khongjang asida Assam ni tongan ba Manipuri lup sing sio sing loina iramda Manipur dagi mateng pambirak kiba sio sing bu Maifagi magedi ngamkhai leitan thagat perform chari makhatana Assam gi assembly da aina ma oina pass tawba matungda gazetted notification thokpa sibok ko mayam puna ngaimina kisi higiyadagi akhona talakpa demand asida mayamna saruk yabikiba mayam punumakna Mitay Pangal sinaw mayam punumakna mara pai punumakna saruk yakiba si akoi hagi Mitaydagi yam nungaiba amari thagatpa phondokchari Assam Laingaki cabinet na yamna fajarba Manipuri khoyi tawsingai oiba Assam Laingaki sakhanglaba official language marakta Manipuri loan asi yaurani haba warep lobibasi Assam Laingakpu ngapelina thagatchari aduga loina akoina khongjang asida maifana chahi kya mamangdagi Manipuri loan asibo Assam Laingaki associate official language ama oinaba honarakpada leibak miyamna mateng pangkiba khongjang krityana mateng pangkiba Manipur amasung Assam da sojaina tariba malem sojaina tariba Maitai kudimak CSO kudimakpu maifagi magidagi miyambu ikai nabulona wang tampai kai nabuchari